Arambai News Guwahati Manipuri Pao Tabiri Basing Buhan Hando Maktada Chingangbam Suzitrani na Kurumjari Hosing a Sigi Samlapa Mariba Pao Sing Lowirase Ngasi Guwahati gi Hotel Radisson Blue da Chief Election Commissioner Sunil Arorana Paumising da Fongdo Kibada NRC da Mingyao Drabasu Mikal da Bot Tadaba Yagani Haikre Bot Tadabagi Matam Mahusagi Matamdagi Pung Amahena Chontagani Amade Lagliba January Gitang Kuntrama Toidagi Hona Mikal Gitabak Mapung Pana Jataragani Haike Voter listing ama laiba area da polling center ama thamgani handaki mikal asida nomination form online gi khuthang da pigani haina so chief election commissioner na phongdoklamki ngasi asam da khundari ba diori phurip ki urukane aduga tiwa phurip ki oinadi bhogali bihune maroina tiwa singi chahi gi kumayama oriba john bill mela hayeng dagi horagane Panbayai, Morigao District ki John Bill Haina Kobama from the Pangthokpa, John Bill Mela Sidani, Chahi Kudingi, Tiwa Ningtosu, Saruk Yaraduna, Harau Kumekia, Pangthokpaga Loinana, Ariba Matamgi barter system, Haibadi, Potka Onaduna, Potchay, Labayon Bagi Chanavi, Nasi Pauba Ngaktuna, Uba Fanglibasi. Alfana handakta kidnap togduna pharaga thamliba kuipogi official ani alfagi custody da laibagi phibamda video ama thadorakre video asida aikhoibu thadokhanbiu haina thamoi sokna haijaba uri ngase Manipuri Short Story Society amsung Naharol Khorirol Silup ki founder general secretary oiramba Dr Nongthombam Noni Gopal amsung Khorirol Silup ki founder president oiramba Sorok Khaibam Manikchan gi chahi nipan suba leikidabagi kumon thoram Khorirol Sanglen Lakhipur da pangthokre Thoram Hogdokpada Laikidraba Aiba Anigi Mafam Saktamda Leishu Amadi Mairak Katuna Ikai Kumnaki Tungda Ingudam Binot Namifam Mapu Oiduna Jathakiba Thoram Sida Khorirolgi Hanagi President Longzam Gopendro BP Thokchom Biswanath Hanagi Secretary Abdul Hamid Amadi Parisat Binakandi Masagi President Ingudam Nilbirna Laikidraba Aiba Anigi Punsi Amadi Makoina Hinglingai da Toramba Tabak Thoram Kayagi Maramda Wangangki Assam Manipuri Saite Parisat ki CEC member Hozai Lankadagi Joy Babuna Parisat asigi mathakta case ama ngasi pankre Assam Manipuri Saite Parisat ki Sibsagar Simulguri da pangthokiba Yankai Teret Suba Annual Conference Inglisingani Taramapan gi February Mapan da phamkiba General Assembly meeting na yetnaba amata yaudana Yankai Nipan Suba Annual Conference Hozai District ki Lamding branch da pangthoknabagi lepnaki Waribasigi matungina Yankai Nipan Suba Annual Conference number ama People Pukri Lankada Inglisingani Kungi February Gitang Taret Nipan amasung mapanda pangthokpa haina lepna khrabagi matung resolution amagi matungina amukasu yaithораktuna March Gitang Kunipan Kumapan amasung kuntrada pangthokpa haina lepnaki Adubo COVID pandemic na maramoiduna sem saba loraba matung parisat ki authority na karigumba amata khanghalamdana special general assembly meeting chatliba tha sigi kunmathoida headquarters silchar da pangthokani hairaki CEC gi member amasu oina sangvidhan bu ikai khumnaraduna tawpham thokpa thodang amoina sangvidhan gi wangmada chathariba thong asibu singnaraduna Hozai Municip Courta case asi panbani haina Joybabuna hairi Case number na TS12/2021 Honorable Municip Court na Plaintiff Joybabu Singh versus Defendant Assam Manipuri Saite Parisat and others title suit asibu admit tawkibaga loinana ngasi thokiba order da case asigi hearing chaliba chahi asigi March ki tang 15 da lepkhre haina case paliba Joybabu na thadorokpa chirol amana khanghalakli Anisuba tangkaki oina COVID vaccine dose lising nipunipan Imphal International Airport ta ngasi thunglakre Manipur lenga ki additional chief secretary PY Faina airport ta vaccine sibu taramna okladuna ngasi thunglariba vaccine si tharaga state asida hojik phawada vaccine dose punna lakh amaga lising ani sure Hana kaptuna lakwa mafam tara asida tha asigi kuntrama thoi phawba adumak makha tana kapkhigani loinana COVID vaccine kapgi khongjang asida hojik phawbada pamdaba thodok amata thoktri haiki Manipur ki chingamadi tamgi mafam amada hekta mitop miancha amana lam leiba yabagi thorang yauba Manipur People's Bill Inglisingani tarani pan amukhana puthoktuna khanafam thokte bill adu native peoples kanbagi mahutta native peoples muthatnaba bill ni haibasi Manipur miyam tanatana India legangnasu mayek sengna khangi
Madumakna Bildugi Mahutta Bengalston Frontier Regulation Inglisingamaga Chanipan Humbudra Humdoi ILP system Manipura Chana Halakibani Haina Federation of Haumigi President Oriba Sapamcha Jadumanina Presta Thadorok Pachirol Amana Kanghalakli. AIFF All India Football Federation Youth Development Program gi Ace Group Coach Oramba Ngangkham Bitan Singh ngasi ayuk anganbada leikidre. Panbayai National Football League ta Churchill Brothers ki maikhaidagi sanakhiba Bitan Singh Inglisingani Tarada Hamedan City IR Iran da pangthokiba AFC Football Festival da India Under 14 National Team gi coach oina khanki. Mathang chahi Inglisingani Taramathoi dasu US ki Florida da pangthokiba IMGR Scholarship Tournament ta National Team asimaki coach oiki. Asumna Tashkent China Khongchat loinana Qatar da pangthokiba championship singda deputy amasung assistant coach oikraba matung Dhaka da pangthokiba SAF Under 15 championship Inglisingani Taramanga da head coach oikibaga loinana mathang chahi Inglisingani Tarataruk dasu Dusanbe Tajikistan da pangthokiba AFC Football Festival gi India Under 14 team gi coach oiki. Sai Aizol dasu coach oina mahak thabak tawramki. Chaliba thasigi taramari Sagolsel numita lambigi accident ta kok to sokpadagi hospital da laikan rakhiba do ngasino ngalamdai pung ahumga minute kuntra muktabada laikidabane. Ngangkham Bitan Khurai Konsam Laikai dagine masagi chahi nifuni toi tamak suriba coach asina asumna manung matam chadana laikidaba sida malemgi mafam kaya dagi yauna All India Football Federation asu awaba phongdorakre. Ngasi Manipur Pradesh Congress Committee na sindna Congress Bhavan da pangthokiba party gi joint session amada Congress Working Committee gi member oriba gai khangamna Congress hariba party asimyam gi thazabada yumpham party ni hauzik Congress ki naken thaibadu orabasu yening tha laklagani haiki. Mamang chahi Inglisingani kungi March tarani thoidagi COVID pandemic number moiduna state asigi school sing thingzinduna lakhiba du chaliba thasigi kuntaret tagi hanglagani haina cabinet meeting da warep laukrabane. Adubu Cheragasida Lengaki instruction Thugaraduna School Karana Anoba academic session gioina admission Tonanabagi Torang Chatharakibadagi Lengakna government semi-government amadi private school singi class 9 digina 12 natana atopa class singi anoba admission makhatana government order ama thoktriba fawba thingzile haina education SK director L Nandakumar Singh na chirol ama thadorakre. Haukiba pung kun Maria sada awanopogi state singi manungda hauzik phawbada ngasi goina COVID-19 positive oibagi report lakraba state singi manungda Assam da kul humdoi Manipur da 18 Meghalaya da 3 amadi Mizoram da mangane. Adubu ngasigi nungaiba pawa moina haukiba pung kun Maria sada awanopogi state singi manungda COVID number moiduna leikidabagi paw amata laktri. Asumna India da ngasi goina hauzik phawda COVID ki anoba positive case lising mapan ga chatret humpotaruk phangkre. Apunba nabagi masingna crore amaga lakh taruk lising taruk ka chahum yaukre. Hauzik laying libagi masingna lakh ama dasmik mapan ahumni amadi apunba laikidabagi masing lakh amaga lising yankhaini thoi chanipan lankre. Ngasi goina hauzik phawda India da supnatagi miyoi nifunipan COVID number moiduna laikidabagi paw lakli. Aroibada atopa paw singda Laumi ihoga mari leina Supreme Court na lagliba Republic Day December gi January gi tang kuntarukta Laumi singi tractor rally gi matang da khut thingziloi haikibaga loinana masi police ki mathauni police ki duty da su khut thingziloi haikre. Court na panel resignation gi wahauda center amasung Laumi singda notice piradana committee asi amuk hanna sembagi matang da lenga ki pakhum piraknaba hairakhi. Adubo lobby gi mathaktadi Supreme Court na yamna makanna pendaba phongdorakhibaga loinana panel gi mathakta hunduna nganglakhiba singda warning torokhibasi lobby da achoba chaitheng ama pirakpani. Central Lengang amasung Laumi Union singi marakta tararak suboina ngasi su phaminakre. Adubo tangdangba yanaba amata purakpa ngamdana mathangi mifam January gi tang 22 da lepnakre. Union Agriculture Minister Narendra Singh Tomar na phongdokhibada lenga ki maikeidagi farm law ahumasi chahi ama natraga ama makhai oina chatna handabagi wafam ama khananabagi thangatkhiba du Laumi loop singna yamnamak munna takhi amasung proposal asi hayeng khanaraba matung lagliba January gi tang 22 gi mifamda makhogi ware phongdokhani hairakhiba du solution ama puraknabagi lambi ni haina minister asina paumi singda phongdorakhi.
Donald Trump ki president ki matham loiraduna Joe Biden na ngasidi America gi 93 suba president oina wasak lokre. Chahi humbudranipan suraba Biden America gi puari da khwaidagi ahaloiraba president ne. Nakalamaromda Indian origin Kamala Harris su lebagasi gi 94 suba vice president oina ngasi wasak lokre. America gi puari da ahanba nufi vice president oibatana thana South Asian origin amana vice president oibasu mahakna ahanba ne. Panbayai tokhai taba toklasi punnaba hotnasi haiba Great American Unity gi pausel Joe Biden na wasak lorba matung miyamda pausel piki. Amadi farewell address ta hanagi President Donald Trump na Biden administration bu mai pakna nabagi pausel piramki. First Lady Melania Trump na so First Lady ama oibasi khwaidagi achouba ikai khumnabani. God bless the beautiful nation hairamki. Adubo yamna wahan thokleina Donald Trump na ayak atopa saklon amada amukasu halakhini hairamki. Hanana Biden gi wasaklobugi thorom da saruk yaroi haikraba Trump na mahaki loinabi Melania Trump ka loinana White House thadoklamlaga Marine One chopper da mahaki Florida yumtamna paiki. Aroibida ngasi tentakpa mariba pau khara. Lagliba irai numita pangthokadoriba Tezpur University gi 35 suba convocation da lebagasi gi Prime Minister Narendra Modi na video conferencing gi kuthangda wangangane. Hanagi Arunachal gi Governor Mata Prasad Lucknow gi SGPGI Hospital da ngasi laikhidre masagi chahi marfutara manga sukre. Haukiba January gi tang tara da Red Fort ta kwak tara manga muk siramba do bird flu da gini khanglakpadagi lakliba irai numit fawba Red Fort thingzinkre. Indiana lebak taruk ta COVID vaccine ngasi dagi thadok pa haukre. Maldives amsung Bhutan da khwaidagi hana Indian vaccine thungki. Subendu Adhikari na Mamta Banerjee gi challenge okladuna Nandigram dagi BJP gi mirep oina Mamta gi mayokta mahak chongthoklagani. Nakalamaromda Trinamool Congress ki MLA amasu ngasi BJP da changkre. West Bengal gi Santipur Kendra gi MLA Arindam Bhattacharjee su ngasi BJP da changkre. Trinamool Congress na Netaji gi file public ta puthokpiyu haina center da hairakre. CME Palaniswamy na Sasikala AIA DMK da halakpagi wafam yakhidre. Army na veteran sing da farm gi ihauda uniform set kanu hairakre. Kashmir gi DDC Mikhal gi wahaudagi Sajat Lone Gupkar Alliance thadokre. Virat Kohli England tour gi captain oina amuksu halakre. Russia na makhogi anisuba COVID vaccine asi chama da chama effective ni hairakre. Indiana WhatsApp ki ohong bakya purakliba si yaningde hairakhibaga loinana private policy withdraw tongnabasu WhatsApp ta haikre. Jaya Memorial Marina da lakliba January 23 maikhum hangdoklagani. Parliament canteen gi food subsidy lokthokre. India da UK strain gi case ngasidi chamaga nifu henkre. Amadi mafam khangdana lairakhiba malemda maming lairaba China gi senjau paiba Jack Ma tha ahum gi matung amuk thorakre. Ngasi goina di Arambai News Guwahati da Manipuri Pao sandok chaba matang sa loisinjabaga loinana tabiriba singbo amukhasu hanna khurumjari.